ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯌꯦꯡꯗꯒꯤ ꯑꯦꯄ꯭ꯔꯤꯜ 30 ꯐꯥꯎꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯤꯌꯨ ꯀꯣꯀꯣꯃꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯀꯟꯖꯅꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯖꯅꯕꯒꯤꯗꯃꯛ ꯈꯨꯜ ꯑꯃꯗꯤ ꯂꯩꯀꯥꯏꯁꯤꯡꯗ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯑꯦꯄ꯭ꯔꯤल 30 ꯐꯥꯎꯕ ꯄꯥꯛ ꯁꯟꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯌꯨꯅꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯈꯨꯔꯥꯏꯖꯝ ꯃꯊꯧꯕꯅ ꯍꯥꯏ ꯃꯥꯁ ꯑꯦꯋꯦꯌꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯣꯐ 2 year of ꯃꯅꯤꯄꯨꯔ ꯈ꯭ꯔꯥꯏꯁꯤꯁ ꯍꯥꯏꯕꯁꯤꯗ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯀꯣꯀꯣꯃꯤꯒꯤ ꯈꯟꯒꯠꯂꯕ ꯋꯥꯉꯥꯡꯂꯣꯏ ꯇꯔꯥꯒ ꯃꯉꯥꯔꯣꯝ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯋꯥ ꯉꯥꯡꯒꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯤꯐꯝ ꯑꯗꯨꯗ ꯃꯆꯪ ꯑꯣꯏꯕ ꯑꯃꯗꯤ ꯃꯔꯨ ꯑꯣꯏꯕ ꯋꯥ ꯉꯥꯛꯇ ꯈꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯁꯨ ꯃꯊꯧ ꯇꯥꯏ꯫ ꯁꯦꯟꯇꯔꯅ ꯁꯥꯟꯅꯗꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯁꯤꯒꯦ ꯍꯥꯏꯕ ꯈꯟꯅꯒꯅꯤ꯫ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯂꯥꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯃꯇꯧ ꯀꯔꯝꯅ ꯆꯦꯟꯅꯩ, ꯃꯈꯣꯏꯅ ꯂꯥꯟ ꯑꯁꯤꯗ ꯀꯔꯤ ꯔꯣꯜ ꯂꯧꯔꯤ ꯍꯥꯏꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯀꯨꯞꯅ ꯈꯟꯅꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯂꯥꯟ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯆꯝ ꯆꯝꯕ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯏꯔꯥꯡ ꯑꯃ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯀꯟꯖꯅꯕ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯕ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯈꯨꯔꯥꯏꯖꯝ ꯃꯊꯧꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯣꯡꯗꯨꯅ ꯂꯩꯕꯅ ꯏꯔꯥꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯕꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯇ꯭ꯔꯤꯕ ꯆꯤꯡꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯈꯨꯠꯂꯥꯏ ꯂꯧꯈꯠꯇꯕ ꯑꯃꯗꯤ ꯐꯣꯔꯦꯅꯔꯁꯤꯡꯅ ꯂꯨꯆꯤꯡꯕ ꯀꯨꯀꯤ ꯂꯥꯂꯣꯡꯂꯨꯞꯁꯤꯡꯗꯒꯤꯁꯨ ꯍꯟꯗꯣꯛꯄ ꯉꯝꯗꯕ ꯑꯁꯤꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯥ ꯂꯩꯊꯣꯛꯄ ꯌꯥꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯏꯔꯥꯡꯅꯤ ꯑꯃꯨꯛ ꯍꯥꯏ꯫ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯈꯔꯗꯅ ꯆꯥꯏꯅꯥꯒ ꯈꯨꯠꯁꯝꯅꯕ ꯂꯨꯞ ꯈꯔꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯕ MLA ꯃꯁꯤꯡ ꯂꯩꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ MLAꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯐꯝ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯏꯂꯦꯛꯁꯟ ꯑꯃ ꯄꯥꯡꯊꯣꯛꯍꯜꯂꯁꯤ ꯍꯥꯏꯅꯁꯨ ꯈꯨꯔꯥꯏꯖꯝ ꯃꯊꯧꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯆꯦꯌꯔꯃꯦꯟ ꯈꯟꯈ꯭ꯔꯦ꯫ ꯑꯣꯂꯦꯝꯄꯤꯛ ꯃꯦꯗꯥꯂꯤꯁꯠ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯏꯟꯗꯤꯌꯟ ꯋꯦꯠꯂꯤꯐꯇꯤꯡ ꯐꯦꯗꯦꯔꯦꯁꯟꯒꯤ ꯑꯦꯊꯂꯦꯠ ꯀꯝꯃꯤꯁꯟꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯅ ꯏꯂꯦꯛ ꯇꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯋꯦꯠꯂꯤꯐꯇꯤꯡ ꯐꯦꯗꯦꯔꯦꯁꯟꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯍꯥꯏ ꯀꯝꯃꯤꯇꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯍꯥꯛꯀꯤꯗꯃꯛ ꯚꯣꯠ ꯊꯥꯗꯕꯤꯗꯨꯅ ꯐꯝ ꯑꯁꯤ ꯄꯥꯏꯍꯟꯕꯒꯤꯗꯃꯛ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯤ꯫ ꯃꯁꯤꯅ ꯋꯦꯠ ꯂꯤꯐꯇꯔꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯍꯟꯗꯨꯅ ꯈꯪꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯆꯦꯌꯔꯃꯦꯟ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡꯁꯤꯡ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯃꯤꯇꯩꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜ ꯈꯣꯡꯅꯦꯠꯅꯗꯨꯅ ꯀꯔꯦꯝꯅꯕꯗ ꯌꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯃ ꯉꯔꯥꯡ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯕꯗꯒꯤ ꯉꯁꯤ ꯁꯤꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯗꯨ ꯁꯥꯏꯀꯨꯜꯗꯒꯤ ꯊꯥꯡꯇꯤꯂꯦꯟ ꯂꯨꯐꯦꯡ 32 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯂꯨꯈꯣꯍꯦꯟ ꯂꯨꯐꯦꯡꯅꯤ꯫ ꯃꯍꯥꯛ ꯉꯔꯥꯡ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯁꯣꯛꯄꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:40 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯍꯥꯛ ꯌꯥꯎꯅ ꯃꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 4 ꯔꯣꯝꯅ ꯃꯤꯇꯩꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯕꯨ ꯈꯣꯡꯄꯥꯛꯅ ꯅꯦꯠꯄ ꯑꯃꯗꯤ ꯀꯥꯎꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯀꯣꯟꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯅ ꯂꯣꯛ ꯁꯚꯥꯗ ꯕꯤꯜ ꯑꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯥꯖ꯭ꯌ ꯁꯚꯥꯗꯁꯨ ꯄꯥꯁ ꯇꯧꯍꯜꯂꯒ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯑꯦꯛ ꯑꯣꯜꯂꯕ ꯋꯥꯀꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ 2025ꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯈꯣꯡꯒꯥꯎꯅꯔꯦ ꯍꯥꯏꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯄꯤꯇꯤꯁꯟ 100 ꯍꯦꯟꯅ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯟꯖꯤꯕ ꯈꯟꯅ, ꯖꯁꯇꯤꯁ ꯁꯟꯖꯌ ꯀꯨꯃꯥꯔ ꯑꯃꯁꯨꯡ KB ꯕꯤꯁ꯭ꯋꯥꯅꯥꯊꯟ ꯑꯍꯨꯝꯒꯤ ꯕꯦꯟꯆꯅ ꯄꯤꯇꯤꯁꯟꯁꯤꯡ ꯑꯁꯤꯕꯨ ꯂꯧꯈꯠꯇꯨꯅ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯑꯦꯛ ꯑꯁꯤꯕꯨ ꯁꯤꯡꯅꯔꯛꯄ ꯄꯤꯇꯤꯁꯟꯁꯤꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯈꯠꯇꯨꯅ ꯈꯟꯅꯔꯕꯁꯨ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯄꯤꯇꯤꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯅ ꯑꯦꯛ ꯑꯁꯤꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯍꯟꯗꯅ ꯂꯦꯞꯇꯨꯅ ꯊꯝꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯤ ꯉꯁꯤꯃꯛꯀꯤ ꯑꯣꯏꯅ ꯑꯦꯄꯦꯛꯁ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯈꯣꯡꯖꯪꯁꯤꯡ ꯂꯦꯞꯇꯅ ꯆꯪꯁꯤꯟꯅꯔꯛꯂꯤꯕꯒꯤ ꯐꯤꯚꯝ ꯌꯦꯡꯂꯗꯨꯅ ꯌꯥꯝꯂꯕ ꯄꯤꯇꯤꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯌꯦꯜ ꯍꯌꯦꯡꯁꯨ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯤꯐ ꯖꯁꯇꯤꯁꯅ ꯂꯨꯆꯤꯡꯕ ꯕꯦꯟꯆꯅ ꯄꯤꯇꯤꯁꯟꯁꯤꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯗ ꯄꯤꯇꯤꯁꯅꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯁꯤꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯀꯄꯤꯜ ꯁꯤꯕꯜ, ꯔꯥꯖꯤꯚ ꯙꯋꯟ, ꯑꯚꯤꯁꯦꯛ ꯃꯅꯨ ꯁꯤꯡꯘꯚꯤ ꯌꯥꯎꯅ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯑꯋꯥꯏ ꯑꯈꯨꯝꯒꯤ ꯁꯕꯃꯤꯁꯟꯁꯤꯡ ꯇꯧꯅꯈꯤ꯫ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯀꯐꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ
ꯃꯣꯁꯛꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ 13, 14 ꯑꯃꯁꯨꯡ 15 ꯁꯨꯕ ꯆꯍꯤꯆꯥꯁꯤꯡꯗ ꯁꯥꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯁꯪꯁꯤꯡ ꯑꯁꯤꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯋꯥꯀꯐ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯌꯥꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯔꯦꯖꯤꯁꯇꯔ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯀꯔꯤ ꯀꯔꯝꯕ ꯗꯣꯀꯨꯃꯦꯟꯠ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯈꯤ꯫ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯀꯐꯀꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯏꯁꯦꯡ ꯁꯦꯡꯅ ꯁꯤꯖꯤꯟꯅꯖꯕꯁꯤꯡꯁꯨ ꯂꯩꯔꯤ ꯍꯥꯏꯔꯗꯨꯅ ꯋꯥꯀꯐ ꯍꯥꯏꯕꯁꯤ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯈꯪꯂꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯋꯥꯀꯐꯁꯤꯡꯕꯨ ꯁꯛꯈꯪꯂꯔꯣꯏ ꯍꯥꯏꯔꯕꯗꯤ ꯋꯥꯊꯣꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯦꯞꯈꯤꯕ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯂꯦꯖꯤꯁꯂꯦꯆꯔꯅ ꯖꯖꯃꯦꯟꯠ ꯑꯃ, ꯑꯣꯔꯗꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯌꯥꯅ ꯋꯥꯔꯣꯜ ꯑꯃꯕꯨ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄ ꯉꯝꯗꯦ꯫ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯗꯤ ꯁꯨꯞꯅꯇꯒꯤ ꯆꯠꯅꯔꯤꯕ ꯀꯥꯡꯂꯣꯟ ꯑꯗꯨꯗꯃꯛ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯖꯁꯇꯤꯁꯅ ꯂꯨꯆꯤꯡꯕ ꯕꯦꯟꯆꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯌꯨꯝ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯕꯤꯈ꯭ꯔꯕ ꯅꯥꯎꯔꯦꯝ ꯔꯣꯖꯤꯇꯥ ꯑꯥꯏ.ꯗꯤ.ꯄꯤꯁꯤꯡꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡ ꯆꯠꯊꯔꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯊꯣꯜ 3ꯒꯤ ꯃꯌꯨꯝ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯕꯤꯈ꯭ꯔꯕ ꯍꯧꯖꯤꯛꯅ ꯕꯤꯁꯅꯨꯄꯨꯔꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯤ ꯅꯥꯎꯔꯦꯝ ꯔꯣꯖꯤꯇꯥ 94ꯅ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ (ꯅꯥꯜꯁꯥ)ꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯖꯨꯗꯤꯁꯤꯌꯦꯜ ꯑꯣꯐꯤꯁꯥꯔ ꯎꯅꯗꯨꯅ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ (IDP)ꯒꯤ ꯔꯤꯂꯤꯐꯀ ꯃꯔꯤ ꯂꯩꯅꯅ ꯄꯣꯏꯟꯠ 20 ꯌꯥꯎꯕ ꯋꯥꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ 3ꯒ ꯂꯣꯏꯅꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯍꯧꯖꯤꯛ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯤ ꯅꯥꯎꯔꯦꯝ ꯔꯣꯖꯤꯇꯥꯅ ꯅꯥꯜꯁꯥꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟ ꯆꯥꯔꯖ ꯑꯦ.ꯁꯤ. ꯃꯨꯡꯍꯥꯇꯦꯒ ꯎꯅꯗꯨꯅ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ IDPꯁꯤꯡꯗ ꯂꯤꯒꯦꯜꯂꯤ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯕꯤꯅꯕ ꯄꯣꯏꯟꯠ 20 ꯌꯥꯎꯕ ꯋꯥꯔꯣꯜ ꯑꯗꯨ ꯄꯤꯁꯤꯟꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯔꯤꯂꯤꯐ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯌꯥꯎꯅ IDP 2 ꯑꯃꯁꯨ ꯂꯣꯏꯅꯈꯤ꯫ NDTVꯗ ꯅꯥꯎꯔꯦꯝ ꯔꯣꯖꯤꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯜꯁꯥꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ F.C. ꯃꯨꯡꯍꯥꯇꯦꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ B.R. ꯒꯕꯥꯏ ꯌꯥꯎꯕ ꯃꯤꯐꯝ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯅꯥꯜꯁꯥꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯖꯁꯇꯤꯁ B.R. ꯒꯕꯥꯏ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖꯁꯤꯡꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯥꯛꯇꯨꯅ IDPꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯂꯤꯒꯦꯜ ꯑꯦꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯟꯅꯕ ꯄꯥꯟꯗꯝꯗ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ ꯑꯦꯛ 1987ꯒꯤ ꯃꯈꯥꯗ ꯀꯨꯝꯖꯥ 1995ꯒꯤ ꯅꯕꯦꯝꯕꯔꯗ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ (ꯅꯥꯜꯁꯥ) ꯐꯣꯔꯝ ꯇꯧꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯅꯤꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯆꯍꯤ 3 ꯆꯪꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯁꯥꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯕꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯎꯐꯨꯜ ꯇꯥꯅ ꯊꯨꯒꯥꯏꯕꯤꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯇꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯈꯤ꯫ ꯑꯩꯍꯥꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯣꯛꯈꯤ, ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯨꯍꯣꯡꯈꯤ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯍꯨꯝꯃꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯣꯛꯄꯅꯤ꯫ ꯀꯨꯝꯖꯥ 2023ꯗ ꯏꯔꯥꯡ ꯊꯣꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯥꯎꯔꯦꯝ ꯏꯕꯣꯝꯆꯥ 94ꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯏꯁꯦꯟꯁ ꯒꯟꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯨꯅ ꯀꯔꯕꯥꯔ ꯇꯧꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯔꯥꯡ ꯊꯣꯛꯂꯛꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3 ꯑꯗꯨꯃꯛꯇꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯗꯨ ꯂꯨꯠ ꯇꯧꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯌꯨꯝꯀꯩ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯌꯨꯝꯒꯤ ꯐꯔꯅꯤꯆꯔꯁꯤꯡ ꯑꯃꯗꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯕꯤꯈꯤ꯫ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯔꯤꯀꯣꯚꯔ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯀꯝꯄꯦꯟꯁꯦꯁꯟꯅꯆꯤꯡꯕ ꯄꯤꯗ꯭ꯔꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯅꯥꯎꯔꯦꯝ ꯔꯣꯖꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯄꯤꯁꯤꯟꯈꯤꯕ ꯄꯣꯏꯟꯠ 20 ꯌꯥꯎꯕ ꯋꯥꯔꯣꯜ ꯑꯗꯨꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯒꯤ ꯑꯋꯥꯕ, ꯑꯥꯙꯥꯔ ꯂꯤꯡꯛ ꯇꯧꯕ, ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯄꯤꯗꯨꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯗ ꯃꯇꯦꯡ ꯄꯤꯕꯤꯌꯨ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯦꯟꯇꯦꯜ ꯇ꯭ꯔꯣꯃꯥ ꯀꯥꯎꯟꯁꯦꯂꯤꯡ ꯇꯧꯕ, ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕ, IDPꯁꯤꯡꯒꯤ ꯏꯟꯁꯨꯔꯦꯟꯁ ꯄꯣꯂꯤꯁꯤ ꯁꯦꯝꯕꯤꯕ, ꯂꯦꯟꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯔꯤꯁꯦꯇꯜꯃꯦꯟꯠꯀꯤ ꯊꯧꯔꯥꯡ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯂꯥꯋꯦꯟꯁꯀꯤ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯆꯤꯡꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯖꯨꯀꯦꯁꯟ ꯐꯪꯍꯟꯅꯕꯒꯤ ꯄꯣꯂꯤꯁꯤ ꯁꯦꯝꯕꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯩꯔꯣꯏꯁꯤꯡ
comprehensive scholarship amadi allowance ki thawrang lokhatpasu mathau tai. Hariba thawrang asida tuition fee, educational, material amadi atai mari lainaba sel changadaba thabaksing cover tawfam thoi. Masida natana IDP sing Manipur amadi Manipur ki mapanda lairiba job placement program sing da saruk yahanaba honabinaba suma ki maikaidagi taksin ki hainasu Naurem Rojitana phongdoki. Amaromda Kumujama Meiteida Laikai Patadar Association ki maikaidagi IDP da phongdorakibada NDTV da phongdorakibada association asi Churachandpur da Kumja 1953 dagi khunda laitaduna leklaba Mitei imung cha maromgi apunba association amani. Kuki singna Churachandpur da leiriba Mitei sing makhoi masagi lam leite haina phongdokiba wafam aranbani. Minamani chahi kayagi mamangdagi masagi maramda khundaduna lerakliba Churachandpur gi Mitei sing Kumja 2023 gi May 3 dagi ethnic class asi thoktingai chahi kayagi mamangdagi minority community ama oiduna awaba kaya mayoknaduna lakhibani hairi. Association asigi maikaidagi makhatana phongdorakpada irang asi thoktingai chahi kayagi mamangdagi Kukina namna taba mafamsingda khundariba Mitei amadi atai nan Kuki community na isagi chapchaba haksing phangma ngamdana lakli. Kuki singna Mitei gi dukan amata Churachandpur da phamba yahande. Phamlabasu yoliba pochai sing namduna munbagi mathakta Kuki taru singna Mitei singdagi paumi singda phongdokiba wafamda mahaki mathol ahum longba yum Kuki singna Bom Sijannaduna thugaibagi viral oirakhibani. Manipur asi geographical oinan ching amasung tam haina ani thona khaidoli tamgi mafam khuding survey len ngaktani. Adubu chingdadi survey tawbalam amasung survey tawdabalam sing leiri mana makha tarduna Mitei bu majority community ni hariba se tasengmadi chumdrabani chin Kuki amasung makhoiga ethnically link leinaba tribe singna punsilaga asuki matik mising yamkhibana tungan ba community sing khudam oina Mitei Naga Tamil Nepal Muslim asinan chingba community sing asi minority community oirabani. Tasengna Kuki dominated area da leiriba atai furup sing minority nin Ronald Masnam Koba Churachandpur Mandab Laikai da leiba masamag bi loirba ta amana phongdorakpada Churachandpur da leiba Mitei sing yum sing uful tana Kuki sna thugai da natana JCB na chingba Sijannaduna yuming khol pumma makhoigi maramgum temkhaiduna leirami haibagi mami muthat pikre. Masi urubada asuki matik pukning soki Imphal Valley da leiramba Kuki sing lanthum sing Mitei na tumna mangankre haina Kuki sing na claim tawriba wafam aranbani. Makhoigi leiramba yumna chingma ngasi phawba security force na ngaktuna tekda kaidana leiri haina phongdorakli. Waqf Amendment Act repeal tawdriba phawba democratic oiba khongjang leptana jangsin khigani. AR Khan Coordination Committee for Protection of Waqf Properties Manipur gi maikaidagi su Supreme Court case file tawkre. Coordination Committee for Protection of Waqf Properties Manipur amadi All Manipur Muslim Meitei Pangal Welfare Association gi maikaidagi Waqf Amendment Act ki mayokta Supreme Court da case thangatkre hairi. Loinana Act asi repeal tawdriba phawba democratic oiba khongjang sing leptana jangsin khigani haina lauthokre. Hiram asiga mari leinana ngasi Lilong AC gi MLA su oiriba Waqf Board Manipur gi chairman Alas Abdul Nasir gi Babupara da leiba quarter da pangthokpa pau gi mifam amada Mitei Pangal sing gi CSO sing na punsilaga semba Coordination Committee for Protection of Waqf Properties Manipur gi maikaidagi phongdokhibani. Pau gi mifam aduda committee asigi chairman Chair IAS AR Khan na hai MLA Nasir gi mieng makhada Pangal CSO sing gi apunba mifam ama legal expert kayaga loinana famlaba matung ek asigi mayokta thengnanaba coordinating committee semkhibani. Loinana committee asigi mieng makhada ek asi chanahandanaba Supreme Court ta ngarang petition file tawkhibani. Case asimak apex court asina emit tawgani haibagi thajabalai. Delhi da MLA Nasir yauna committee gi mihut singna sungaiduna leiri haiki. Mana makhata na high constitution gi matung ina religious minority singda makhoigi oiba constitution sing yengsinba ngakchinabagi haklei. Waqf property asi Islam laining bu thajaba miyoi singda religious purpose ki damak kalakpa property adubuni. Waqf property oigani oiroi haibagi matangda aroiba warep asi Waqf Tribunal na lepkani adubu tribunal gi mathau adu lenga ki official amana waref laubagi wafam lakli. Masigi mathakta ek asina Central Waqf Council natraga board ki authority singbu maseng maranghalli amadi Muslim community gi religious prestige ta soali haiki. Amaromda Waqf Amendment Act 2025 handokadabani haina Islamic Development Council Manipur na phongdorakli. Council asigi General Secretary Dr. Riyaja Uddin na thadorakpa cherol amana hai India gi
ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯁꯨꯡ ꯑꯃꯨꯕ ꯂꯣ ꯑꯦꯛ ꯑꯃ ꯑꯣꯜꯂꯕ ꯋꯥꯀꯐ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ 2025 ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯡꯒꯜꯁꯤꯡꯅꯁꯨ ꯈꯣꯏꯁꯥꯎꯅꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ, ꯂꯣꯏꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯁꯨ ꯀꯦꯁ ꯐꯥꯏꯜ ꯇꯧꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯃꯠꯄ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯃꯨꯕ ꯂꯣ ꯑꯁꯤꯅ ꯃꯃꯥꯡꯉꯩꯗꯒꯤ ꯏꯄꯥ-ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯁꯖꯤꯗ, ꯀꯕꯔꯁ꯭ꯇꯥꯟ, ꯏꯗꯤꯒꯥ, ꯃꯗ꯭ꯔꯁꯥꯅꯆꯤꯡꯕ ꯑꯇꯩ ꯋꯦꯜꯐꯦꯌꯔꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯂꯝꯁꯤꯡꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯁꯤꯟꯅꯕ ꯑꯌꯥꯕ ꯄꯤꯔꯤ꯫ ꯃꯨꯁꯂꯤꯝꯁꯤꯡ ꯈꯛꯇꯅ ꯆꯂꯥꯏꯔꯝꯕ ꯋꯥꯀꯐ ꯕꯣꯔꯗ, ꯋꯥꯀꯐ ꯀꯥꯎꯟꯁꯤꯜ ꯑꯁꯤꯗ ꯅꯟ-ꯃꯨꯁꯂꯤꯝ ꯃꯦꯝꯕꯔ ꯑꯃꯁꯨꯡ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯥꯔ ꯌꯥꯎꯅ ꯅꯟ-ꯃꯨꯁꯂꯤꯝꯅ ꯑꯣꯏꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤ꯫ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯋꯦꯜꯐꯦꯌꯔꯒꯤꯗꯃꯛꯇ ꯂꯝ ꯀꯠꯊꯣꯛꯄ, ꯋꯥꯀꯐ ꯇꯧꯕ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯑꯦꯛ ꯑꯁꯤꯗꯗꯤ ꯅꯟ-ꯃꯨꯁꯂꯤꯝꯅ ꯂꯝ ꯗꯣꯅꯦꯠ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯅꯟ-ꯃꯨꯁꯂꯤꯝꯗꯤ ꯂꯥꯏꯔꯗꯅ ꯃꯨꯁꯜꯃꯥꯟ ꯐꯥꯎꯕ ꯗꯣꯅꯦꯠ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯍꯧꯈꯤꯕ ꯆꯍꯤ 5ꯗꯒꯤ ꯄ꯭ꯔꯦꯛꯇꯤꯁꯤꯡ ꯃꯨꯁꯂꯤꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯒꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯂꯣ ꯑꯁꯤ ꯃꯨꯁꯂꯤꯝ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯈꯨꯗꯛꯇ ꯔꯤꯄꯤꯜ ꯇꯧꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯥꯡꯒꯜꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯁꯩꯈ ꯅꯨꯔ ꯍꯁꯟꯒꯤ ꯐꯤꯔꯦꯞ ꯂꯥꯎꯊꯣꯛꯄ ꯑꯣꯏꯅ ꯑꯦꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯅꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯔꯇꯤꯒꯤ ꯏꯖꯠ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤ꯫ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯨꯁꯂꯤꯝ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯗ꯭ꯔꯕꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯣꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯟꯖꯨꯃꯥꯟ ꯑꯣꯐ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 1 ꯑꯃꯗꯤ 2ꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 1 ꯑꯃꯗꯤ 2ꯒꯤ ꯃꯐꯝ ꯀꯌꯥꯗ ꯋꯥꯀꯐ ꯑꯦꯃꯦꯟꯃꯦꯟꯠ ꯕꯤꯜ 2025ꯒꯤ ꯃꯥꯌꯣꯛꯇ ꯃꯥꯁ ꯔꯦꯂꯤ ꯆꯠꯇꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯁ ꯔꯦꯂꯤ ꯑꯗꯨ ꯁꯉꯥꯏꯌꯨꯝꯐꯝ ꯄꯥꯔꯠ 1 ꯑꯃꯗꯤ ꯄꯥꯔꯠ 2ꯗ ꯑꯀꯣꯏꯕꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯆꯠꯂꯕ ꯃꯇꯨꯡ ꯁꯉꯥꯏꯌꯨꯝꯐꯝꯒꯤ ꯏꯟꯗꯤꯌꯥꯗ ꯄꯟꯊꯨꯡꯐꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯟꯖꯨꯃꯥꯟ ꯐꯂꯥ-ꯏ-ꯕꯁꯥꯔ ꯁꯉꯥꯏꯌꯨꯝꯐꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯧꯂꯥꯅꯥ ꯑꯇꯥꯔ ꯔꯍꯃꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯈꯨꯗꯤꯡꯃꯛꯅ ꯋꯥꯀꯐ ꯑꯦꯃꯦꯟꯃꯦꯟꯠ ꯑꯦꯛ 2025ꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯒꯨꯝ ꯃꯅꯤꯄꯨꯔꯒꯤ ꯃꯨꯁꯂꯤꯝ ꯇꯥꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯦꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯑꯦꯛ ꯑꯁꯤꯅ ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥ ꯇꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯣ, ꯁꯦꯟꯇ꯭ꯔꯦꯜ ꯋꯥꯀꯐ ꯕꯣꯔꯗ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯋꯥꯀꯐ ꯀꯥꯎꯟꯁꯤꯜ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯤꯕ ꯃꯁꯥ ꯃꯁꯥꯒꯤ ꯂꯝ ꯉꯥꯛꯆꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯦꯛ ꯑꯁꯤꯅ ꯃꯥꯡꯍꯜꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯃꯤꯑꯣꯏ ꯂꯥꯈ ꯁꯤꯕꯗ ꯄꯥꯀꯤꯁꯇꯥꯟ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯈꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ 15 ꯂꯩꯔꯤꯕ ꯑꯁꯤꯗ ꯀ꯭ꯔꯣꯔ ꯑꯃ ꯁꯤꯔꯛꯄꯗ ꯏꯟꯗꯤꯌꯥ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯈꯤ꯫